India Meteorological Department Meteorological Center Imphal dagi fangba report amagi matung inna ngasi state asigi mafam ayambada pungda kilometer kuntra dagi nifu fawba kanba nungsit ka loinana akhak araw tawrba yai haina yellow warning piri hayang March kuntra da Tamenglong Senapati Ukhrul Ziribam None district ki mafam ama anida pungda kilometer kuntra dagi nifu fawba kanba nungsit ka loinana akhak araw tawba ga loinana akanba nong churaba yai amadi lemhoriba district sing asigi mafam ama anida pungda kilometer kuntra dagi nifu fawba kanba nungsit ka loinana akhak araw tawraba yai haina yellow warning tawri Center asidagi makhatana fangba report amagi matung ina ngasi amadi hayeng state asigi district pumbagi mafam kharada nong churaba yai haina report tawri Nakalamaram del Lafel Patalaiba ICAR Agro Meteorological Unit tagi fangba report amagi matung ina state asida haukiba pung kunmari ge manung da chukiba nong gi chang asi millimeter ama oiki haina report tawri